अहानबदा मरुइबा पाव लंबी सेमजिन बिदे हाइदुना यारिपोक आजाद गोलाइदगी कैथेल मांबी फावबगी लंबी मियामना ngasi अयुक्तगी मतम कक्तन थिंजिनख्रे लंबी सेमद्रि फावबा खोंफम अमता हंदोक्लोय हाइना वारेप लौख्रे खुरुमजरी मालेम चनु न हुजिक पुंग अनि गी ममी टीवी न्यूज अपडेट पिजरी लंबी सेमजिन बिदे हाइदुना यारिपोक आजाद गोलाइदगी कैथेल मांबी फावबगी लंबी मियामना ngasi अयुक्तगी मतम कक्तन थिंजिनख्रे लंबी सेमद्रि फावबा खोंफम अमता हंदोक्लोय हाइना वारेप लौख्रे हिरम असिगी मतंगदा टॉप चिंथा यूथ प्रोग्रेसिव ऑर्गेनाइजेशन TCYPO गी वाइस प्रेसिडेंट मोरंगथेम समूंगौना पाउमी सिंगदा हाई यारिपोक आजाद गोलाइदगी हौरगा टॉप चिंथा पुखरी अचौबा निंगथौनाई यामबेम अमदी कैथेल मांबी फावबगी किलोमीटर 10 रोम सांगबा लंबी असि जही कयादगी फिबम फतना लेरकलबा लंबीनी हाइरिबा लंबी असि मरी लेनबा अथॉरिटीना सेमजिनबिना हाइजख्रबसु ngasi फावबा मियामगी अपाम्बा मतुंग इन्ना थबक अमता पाइखलक्ट्री जही कया माइकई असोमगी मियामना मायोकनदुना लाखलिबा खुदोंचादबसिंग उबिदना लेथोपा असि यानिंगदे लंबी असि खुल कया फाउदो फाउजन तौरिबा मरुइबा लंबी अमनी हौकिबा चही अनि अहुम असिदा लंबी असिगी फिबम सोकपा हिंजिलकपदगी कयारक हन्ना सेमजिनबिनबा लेंगाकता तक्सिनखी लंबी असिदा गाड़ी पुथबा अमसुंग एक्सीडेंट कया हंजिन हंजिन थोक्रे अदुबु ngasi फावबदा अथॉरिटी गी माइकदगी पॉजिटिव ओइबा रेस्पॉन्स अमा फावबा फंगद्री माइकई असोमगी मियाम बु अवाबा फिबम अमदा थंबिबस हाइबसी पेंदे अथुबा मतमदा हाइरिबा लंबी असि सेमजिनबियु नत्रबदी लंबी थिंगबगी खोंजंग हंदोक्लोय हेन अकनबा खोंजंग कया चंगसिलगनी हाइनसु समूंगौना मखाताना फोंदोरखी स्टार्टिंग पॉइंट जे आजाद गोलाइदगी हौरगा टॉप सिंथा पुखरी अचौबा मपाल नया क्लब की ममांग अमदी टाइपो क्लब की ममांग नाकन अदुगा निंगथौनागी हुजी हुजी उरिबा मफम जिसु अखोय पुन्ना जॉइनली चंगजनबन यामबेमसु अदगा कैथेमांबी फावबा अखोय लोइना कवर तौजे ngasiगी बनसे अखोयगी पांडम से तेंखांग कयारक सरकार दा अमदी प्रिंट मीडिया की थोंग खुथांगदा अखोयना लंबी से अदुगी मतिक फत्तबा सोशल मीडिया दा अखोयगी फेसबुक की खुथांगदा कयारक हन्ना अखोयना मियाम दा हाईलाइट तौजगिबा ngasi bawda sarkar na karigumbi paliba laingangna positive response amapu lobiraga ekhoi lamdam asida asuk yam graba miyam asibu asuk nuaitaba lambi sida thambibagi dam tapendabadagi taw War on drugs ki saruk ama oina mayai ka bachinjak yonthok yonsin tawba miyoi ama ngarang Fogachau Ikai police station ge team amana heroin gram taruka konana fagat pangamle haire faraba miyoi adudi Kwakta ward number 3 dagi Muhammad Abdul Hai chahi kunmapan apopa Muhammad Abdul Satar kawi mahak ngarang Fogachau Ikai police station ge team amana Kwakta pangal lamkhai dagi heroin gram taruka konana fagat pangam khibani faraba miyoi adu Vishnupur ge chief judicial magistrate ki mamangda puthoklaba matung tha asigi tang kun fawba police custody da remand pikre haire JSC against unnatural death of DS Ibohanbi Singh, rifleman, 5th MR Khangzarong, Tamenglong District ka lenga ka yanaba purakpadagi DS Ibohanbi gi asiba hakjang imong manung na lawduna ngasi ayuk mathau mangam pangthokre ngasi ayuk oina makha lekai da pangthokiba pawgi mifam amada JSC ki convener CH Anobina hai DS Ibohanbi gi mesi adugi matangda chief minister da achumba wayal chathanaba amadi laikhidraba gi macha singda lengakna Masaga Chanaba government ki thabak pinaba amadi misi edu da chenariba 5th MR gi official sing cherak pinaba memorandum pisinki adubu je minister gi maikaita gi wafam ama fawba hairak tabadagi August ki taramanga gi ahing nongyai dagi tidim lambi ban tawragani haina media gi khuthangda phongdoki adubu oinam AC gi MLA aina linina sinduna ngarang numidang wairam chief minister N Birenga unabada chief minister na JSC na taliba demand sing piragani haina thajaba pirakpadagi didim lambi thingbagi khongjang asi handokpani asiba hakchang logduna mathau mangam pangthokpani maraksida minister Govindas Konthojam nasu laikhidrabagi macha singda masaga chanaba government ki thabak pinaba chief minister da taksilagani haina phongdorak asigi damak minister Govindas Konthojam bu JSC ki maikaidagi thagatpa phongdokli haina mahakna makha takhi adugum laba onerban semna oinam apunba maira president JSC na changsilakiba khongjang aduda saugalakiba singbu thagatpa phongdokpaga loinana oinam AC gi MLA Ainalini Vishnupur district police Nambol police pu thagatpa phongdokhi
ꯑꯗꯨꯒꯨꯝ ꯂꯕꯥꯎ ꯂꯩꯔꯕ ꯁꯦꯝꯅ ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯣꯞ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯟꯖꯩ ꯀꯔꯤꯃꯠꯇ ꯇꯧꯖꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟꯅ ꯌꯥꯗꯗꯅ ꯇꯥꯕꯤꯗꯕꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟ ꯄꯤꯕꯤꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯕꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯕꯁꯤꯡ ꯑꯗꯣ ꯁꯤएम ꯁꯥꯔꯅ ꯑꯩꯈꯣꯏꯕꯨ ꯎꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅ ꯄꯤꯕꯤꯔꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯆꯔꯦ ꯍꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ MLA ꯁꯥꯔꯀꯜꯒꯤ MLA ꯆꯦꯅꯁꯨ ꯑꯐꯕ ꯄꯥꯎ ꯄꯨꯕꯤꯔꯛꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯀꯜꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯟꯗ ꯇꯥꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯁꯤꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯕꯟꯁꯦ ꯇꯧꯗꯅꯕ ꯌꯥꯝꯅ ꯒꯥꯏꯗ ꯌꯥꯝ ꯄꯤꯕꯤ ꯃꯈꯣꯏꯅꯁꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯌꯥꯏꯇꯣꯡ ꯈꯟꯗꯣꯡ ꯅꯍꯥ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯕꯟꯁꯦ ꯇꯧꯔꯔꯣꯏꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯌꯥꯅꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯇꯨꯃꯤꯟꯅ ꯆꯨꯞꯆꯥꯞꯇ ꯃꯃꯥ ꯑꯃꯅ ꯍꯥꯏꯕ ꯏꯟꯕꯒꯨꯝꯅ ꯂꯣꯏꯅ ꯏꯟꯕꯤꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯡꯅ ꯕꯟ ꯑꯁꯦ ꯇꯧꯗꯅ ꯂꯣꯏꯁꯤꯟꯖꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ JSCꯒꯤ ꯊꯧ ꯄꯨꯕꯁꯤꯡ ꯑꯣꯏꯅꯥꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯊꯧꯃꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯨꯛꯇ ꯂꯩꯔꯤꯕ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ ꯀꯨꯟꯇꯔꯨꯛ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯤꯈꯜ ꯆꯍꯤ ꯑꯁꯤꯒꯤ ꯅꯣꯚꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯀꯣꯔꯠꯅ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯔꯛꯈꯤꯕ PIL ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ Manipur High Court ki Chief Justice Sanjay Kumar amasung Justice MB Muralidharan gi courtna tha asigi taranithoi da pikiba judgment amana high state cabinet na urban local body sing amasung Imphal Municipal Corporation gi mikhal asi chahi asigi November tha faubagi manungda pangthokani haina thajaba pikre adubu hiram asigi matangda formal oiba notification di thokdri state government ki maikai dagi chap chaba thajaba pirabanina hairiba wafam asi thabakta onthoknabagi damak tangai fadaba matam pire maram aduna PIL asi close tawre haina lauthokibani panba yabadi advocate S Syama Charanna chahi asigi April 13 da PIL adu tharakhibani maraksida chahi asigi April 19 da state cabinet na autonomous district council urban local body amasung panchayat ki mikhal asi chahi asigi September amasung October tha da pangthoknaba warip laukibani ADC gi mikhal asi kumjal lising aniga sumna tara manga da pangthokhibaga loinana kumjal lising aniga sumna kunda matam loikhibani adubu hill areas committee gi warep amana term adu tha taruk sangdokhibani makhata na matam sangdokpagi matangda atsumna yaningdaba phongdokhibani amaromda urban local body singi matam su loikhrabani Imphal Municipal Corporation gi matam asi kumjal lising aniga sumna kunmathoi gi August tara manga da dissolve tawkhrabani Azadi ka Amrit Mahotsav ki saruk ama oina Amar Chitra Katha Limited na phongba comic book amada Pauna Brajabasibu India gi freedom struggle da saruk yakiba tribal freedom fighter amani haina yaukiba duginamak India government ki Ministry of Culture ki advisor ASC Verma amadi Lyric adugi publishing house na nungaitaba fawbagal loinana ngapinaba hairakli haina Joint Students Coordinating Committee JSCC gi chairol amana khanghalakli Ministry of Culture gi advisor SC Varmana tharakpa apology cherol amada athauwa sigi ming tribal warrior singi list da yaukhiba adu atamnana tawkiba nate aikoina collection adugi wari adu lauthokre amasung masina Manipur miyam da asawba pokhan kiba adugi damak lalle haijari haina palakli amaromda lyric adugi publishing house nasu amsu MSF KSA amadi suki apunba body ama oriba Joint Students Coordinating Committee JSCC da apology letter ama tharaktuna Manipur miyam na ngakpinaba haizarakli haina committee asigi chairol asina makhatari Imalon gi numit ka mari lainana Patriotic Writers Forum Manipur PAWF na tongan ba literary award lanthokadaba aiba ahum gi maming lauthokre tha asigi tang kunda pangthokadoriba Manipuri Language Day celebration ga mari lainana award phanglagadaba miyoi sing adudi pacha maitai literary award listing ani subna kunithoi gi damak aiba maibam premojit Dr. Saroj Nalini Arambam Pared literary award listing ani subna kunithoi gi oina aibi kumantem aneswari amadi R Kathang Tangkhul literary award listing ani subna kunithoi gi oina aibi Devjani Yumnamda lanthoklagani hairi kumjal listing amaga Chamapan Marputara Nithoida Manipuri Lona India gi Nipan Suba Schedule da Chankiba Numit Asibu Ningsingba Oina Jahi Kudingi PAWF na Leibak Ningbaga Mari Lainaba
wari macha singda hairiba literary award ahum asi piduna lakhibani Sagolban Terada Miyambi Mifam Pangthoktuna Manipur Yongmudo Association Haiba Ama Sembada Mod Amata Oina Yanare Haina Association Asiki General Secretary na Thadorokpa Cherol Amana Fungdorakli Cherol Asina Hai Indian Yongmudo Federation gi Makhada Nauna Semlaba Loop Asigi President Oina NG Modern Vice President Oina Chabumbam Prem Chandra General Secretary Oina Huidrom Langamba Maitei Secretary Oina Thoksom Tarun Kumar Treasurer Oina Thoidingzam Binodini bu Yetnaba Amata Leitana Khalle Hainaso Cherol Asina Makha Tarakli COVID-19 gi laitat asidagi ngathoknaba achamba chection tharang khara ngakna chatpinaba MAMI TV gi maikaidagi ningsingjari madudi yumdagi hek chathokpaga face mask upiyo mi amaga gi marakta foot taruk ki arapa thambiyo mai mit khut sa toina hamdokpiyo amadi COVID vaccine kapa yaraba sing sungsoi soidana vaccine kap thoktuna laitat asidagi kannaba miyam punna honaminasi aroibada maroiba pa mokhanna bizari Lambi semjin bide haiduna yairpok azad golai dagi ketel manbi fawbugi lambi miyam na ngasi ayuktagi matam kaktana thingjin khre lambi semjri fawba khongfam amata handokloi haina warip laukhre Matang sida pung anigi MAMI TV News Update lojare ahenba pawgi nabak numidang wairam pung mangagi Prime Time English News Meeting tabiu. Hojik lamdam asida wakal mapung phadriba